ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯒꯦ ꯍꯥꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯈꯤꯗꯨꯅ ꯑꯩꯈꯣꯏ ꯃꯨꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯦꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ (UPF)ꯅ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯂꯤꯕ 139 ꯁꯨꯕ ꯅꯦꯁꯅꯦꯜ ꯔꯤꯀꯣꯟꯁꯣꯂꯤꯗꯦꯁꯟ ꯃꯟꯊꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯂꯥꯏꯔꯦꯝꯕꯤ ꯀ꯭ꯂꯕꯀ ꯈꯨꯠꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟꯅ ꯍꯥꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯁꯤꯡꯅ ꯍꯥꯏꯕ ꯏꯟꯕ, ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯠꯄ, ꯐꯝꯃꯨ ꯍꯥꯏꯔꯒ ꯐꯝꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯔꯝꯃꯤ, ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯈꯛ ꯈꯟꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯈꯣꯏ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯄꯨꯟꯁꯤꯟꯕ ꯉꯝꯍꯟꯗꯅ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗ ꯃꯤꯌꯥꯝꯅ ꯋꯥꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯊꯦꯡꯅꯕꯒꯤ ꯃꯍꯨꯠ ꯈꯨꯜ ꯉꯥꯛꯅꯕ ꯊꯣꯔꯛꯂꯤꯕꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯁꯦꯟꯇꯔꯅ ꯑꯐꯁꯄꯥ ꯊꯝꯖꯤꯟꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯗ UPF ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔ, ꯀꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ, ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯂꯥꯏꯔꯦꯝꯕꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯍꯩꯆ. ꯄ꯭ꯔꯦꯝꯆꯥꯟꯗ, ꯋꯥꯕꯒꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ. ꯃꯪꯒꯤ, ꯋꯨꯃꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯋꯥꯕꯒꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯄꯨꯔꯅꯤꯃꯥꯁꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯃꯒ ꯐꯝꯕꯥꯜ ꯇꯥꯅꯕ ꯃꯆꯦꯠ ꯊꯨꯒꯥꯏꯅꯕ ꯂꯝꯗꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯏꯕ ꯀꯥꯝꯁꯤꯜꯂꯛꯏꯕ ꯍꯨꯁꯤꯡ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ 35 ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠ ꯆꯪꯁꯤꯟꯃꯤꯟꯅꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯟꯃꯤꯟꯅꯕ ꯑꯃꯁꯨꯡ ꯁꯥꯒꯠꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯌꯦꯕ꯫